Akasbani Imphal, Wahengbam Rajesh na pau pajari, Anbada, Maruba pau. Numinini Satagadaba Indian Himalayan Region Climate Change ki mipam, Ngasidegi Imphal da Hokre. Ningol Chakobaga Marilene na Pangtopa Ngagi Mela, Tasigi Kunitoida Imphal gi Hatta Kangjebung da Pangtok Lagani. Manipur Mui Cham ani nauna dengue positive over tenere, Imphal East amasung Imphal West Dilagi Yumtom Marpu Matoida Ngasi dengue positive over Muising Tenaki. Nagaland Sarkar na Juko Tampapu Lupa Koti Chani Yankai Changna Malem Githaki tourist sport ama oina Sengot Naba Prastap Tokre Amasung Grihamantri Amit Shah Hari Hokiban Numin ini asida left wing extremist Chani Yankai Nipan Hingsa Thadokuna Sarkar da Changjara Kre. Numinini Sathagadaba Indian Himalayan Region Climate Change ki mipam ngasidegi Palace Compound Imphal da Labor City Convention Center da hogdokre. Raijagi Directorate of Environment and Climate Change na sinduna pangtopa thorum aduda Chief Secretary Dr. Punit Kumar Goel amasung Forest Environment and Climate Change ki Principal Secretary Arun Kumar Sinha saruk yaki. Thauramgi saruk ama oina Chief Secretary na photo amasung fine art exhibition amadi climate change adaptation 3D model sing hangdoki. Thauramadu Wangang with the Chief Secretary in Hai, Manipuri Housing Hongli by Ayingasagi Kal Asida, Asiguma Mipam Amapangto Pahibasi, Tanzaya Masaba, Amasung Yam the Maru Obane. Manipurasu Ayingasagi Kal Kaibigi Setiang Pangle Habiyai, rises the Isao Hanjin Tokpa, Amasung October Tapawada, Nong Churapa Asina, Nong Jutagi Matam Sangdor Padona, Taure. Mangnai, Ising Isao Tokpana, Nong Susilakpa Asina, Low Sungi Lam Put Security. Water Resources, Miamgi Haxel Amasung Semilon Chauna, Chaiteng Pire. Chief Secretary in Hai, rises the Ayingasagi Kal Hongliba Asi Tenanaba, Sarkana Taurankia locally. Rises Gi Patching Amasung Iputsing Yokatuna Tamnaba Tabakamarum Su Paikatli, Mahakna Hai. Manipur, whatever happens in the hills or in the valley people experience. So Manipur is also vulnerable like any other of these states, Himalayan states, to climate change impacts facing rising temperatures, erratic rainfall. This year we see that in October, mid also, we have had, I think it's a monsoon only, extended monsoon. So many times, I think frequent floods we are experiencing in Imphal, even in Delhi we are experiencing this year. So these changes, they impact agriculture, water resources, public health, livelihoods, food security. It all affects basic fabric of our society. Thorumgi saruk amo oina tongan-tongamba resource person sing na wangangki. Mipamasigi hayeng loisimba numita Raijapal Ajay Kumar Bala saruk yagani, Thauramadu Raijapal na tongan-tongamba lairik sing pong bagalon na State Environment and Climate Change Data Center ama hangdokani. Rises the Putoba Potok Sing Kaktana, Maromdom Lepchabangamba, Manipur, Ama Ohenaba Pandamda, Yumtong Kuding the Satagadaba, Atmanibar Barab Sankalp Abhiyangi campaign, Amasung, campaign Asigi poster campaign, BJP Manipur Pradesh President A. Sarda Debina Hogdokre. Campaign Asi Lebak Asigi Pradhan Mantri Oramba Atal Bihari Bajpai gi Mapok Numit December Kudmanga Phawa Chatagani. BJP Manipur Pradesh na sinduna Imphal gi Nitepa Chutekta Leba Thambal Sanglen the Pangtopa Thorum Adda Wangangbada Srimati Sardan Hai rises the Leriba Kutsa Hairaba Muising Yokatuna Mipal Tangdaba Lamdam Ama Ohenaba Honabagi Tangai Padaba Lay. Rises Sida Sarkana Su Startup Scheme Hogdoktuna Entrepreneur Sing Yokatuna Amadi Lamdam Masigi Masagi Ojoba Potok Kya Puto Nabagi Tabak Paikali. Asiguma Sarkar gi Kongtang Kaya Asina Semilongi Pibam Pagaram Badanatana Mipal Tangdaba Raija Ama Oibangangani. Mahakna Hai. Masigi campaign asigi nunggi oiba wakal loldi Manipur leijariba ekoi punama isa da yauriba skill singduna thabakta ontho akanda resource lakpa yaba loinana ekoi isana irom dom lepsaba yaba adu self reliant haiba adugumba pandam maduda thamakanda hariba campaign asi sathabani maru oina Manipur gi pothok singasina mapanda thaba matamda pothok adugi Adumba resource laiba sing ado akoi state ta dumak lai adoi tagani state si ju chawkhat pada saruka mayam chauna loba haiba tar Sahi Kudingi Ningol Chakobaga Mari Lenana Pangto Pangagi Mela Kumsi Saigi Oina Lakliba Tang Kunitoida Imphal gi Hapta Kangjebung da Pangtok Lagani Hairi Raijagi Fisheries Director na Thokpa Cherolaman Hai Mela Asida kilogram ama lumba sarengi mamal na lupa lising ama chama kilogram amagi matakta
na lupa lising ama chani amasung kilogram anigi mataktana lupa lising ama chawnga pigani katla na kilogram amada lupa chani ni pudegina lupa chamri phawba rauna kilogram amada lupa chani kunthra dagi chahum yankai phawba mirgal na lupa chani kunthra dagi chahum yankai phawba kaman kap na lupa chani kundegi chahum phawba grass kap na lupa chani humfu dagi lupa chamri phawba silver cup na lupa chani kundegi chani nipu phawba big head na lupa chahum degi chahum yankai phawba pengba amasung khabaki oina lupa chamri yankai degi changa yankai phawba ngato na kilogram amada lupa chamri yankai da phangani hari masigi matakta ngahai porom ngakra na singbasu phangani hari Imphal East Jilagi Paurabi amasung thangnaba khungangsingda leiba masagi sahi humudra mangagi matakta leiba mioi sama henbada CMST PMJAY gi health card amasung khudol potsing yentokre Modhu and Sanamahi Memorial Trust na sinduna JM Public School da pangthok patharam aduda Akashbani Imphal gi News Uniki Assistant Director Jogendrajit Thoksom CMO Imphal East Dr. L Indira Jila asigi Social Welfare Officer Thamabati Trust ki Chairman W Ibohanbi amasung Waiton Gram Panchayat ki Chairperson K Kalachan na chingba saruk yaki Manipur Police Linkaki bagi chama kunthra mari subak kumon thoranga mari lenana kilometer tarataruk amasung kilometer manga sangba Raising Day Run pangthokadori Traffic Control Police Wing gi SP na thopa cherolaman hai Manipur Police na sinduna pangthokadriba lamjel asi lakliba thangje numita kanglagi nongchuk phang gate gi lamtaraga airport leba Territorial Army Gate crossing phawwa chatlaba matung kanglagi nongchuk thamba gate ta panthungpam oigani lamjel asi gi yenglaga lamthapham kanglagi nongchuk thamba gate nitaipa chuthek kaisapat junction ningthem kol airport lambi Territorial Army Gate phawbagi lambi asigi nongchup thangba amasung awang thangba saruksing gari chathok chasinda athingba khara leigani amaromda tha asigi 18 da pangthokadriba chama kunthra mari suba Manipur Police Raising Day gi full rehearsal lagliba irai numita pangthoklagani maramaduna lambi chathok chasinda ahoma khara leiragani Traffic Control Police Wing gi SP na topa cherolaman hai Singh and Company Moirang khomdagi Civil Secretary tamna lakpa gari sing ayuk pung 3 tagi athingba leigani Kalimai Mandi dagi BSNL office phawba function manungda gari khamba yaroi hairi tabiriba pawasi Akashbani Imphal dagini Manipur mioi chama ani nauna dengue positive oiba thengnare rajya gi haksel bibangna thokpa report ki matungina October 13 dagi ngarang phawbada sample chama marphuni thoi test tauki Cheroludun hai ngasi Imphal East amasung Imphal West jila gi tongan ba mafam 10 da leiba yum sing survey tawbada yumthong marphu mathoi da dengue positive oiba mioi sing thengnaki hauji phawbada rajya sigi tongan ba mafam lising ama chatre kunthra amasung relief camp tarukta maikhu kapthokre masigi mathakta tongan ba lekai lising ama chahum humfunithoi amasung relief camp mapanda dengue laina gi matangda myambu bhap tanbagi thoram sing pangthokre MLA Haikam Dingon Hari Lambi Sing the Black Topping Asi Sahi Ani Ahum Digi Hena Chatabana Concrete Checker Tiles Oina Thaba Yabra Haibedu Yangsilagani Sekmai Kendra Manung Chanaleba Loitang Kuno Maya Lekai the Saba Community Hall Mangasi Haunabi Matungina Sangabagi Toram the Mahang Hai Concrete Checker Tiles Asina Queen at Sapagi Matakta Akaiba Yarobasu Kairiba Saruk Aduktamak Sinba Yabagi Kudong Chaba Leheli Maramasina Kendra Asizu Masi Tabak Oina Ontopa Yabra Haibedu Yangsilagani Siri Dingon Hai कोयला थारगा चाही अनि दो लोसल सरपुदी रेजे पेमेंगो कोयला की पछादो देगी 15% हेंजदा आगसु अदगे कोई की मिरु थबक सु पीबा अदगे चाही सु कोई नो चलो गरमाय तो कोई तो तारगदी कोइना कोयला थाब द वारी ब खतम खांग द भाई तारे होजिके चेकर स्टाइल दुदी यारतब जगह खरदा खर कोथोगा दम सेमसु या अदे कोयला सिदे दम मतम कुइना थादारगदी चाही म कइनो प्रोग्राम हापनी अदगे मदु माइना द खोना द मैं अवाब लेदनो अदन अदुम दुदी Central Bureau of Communication Field Office Chandel Information Amasung Broadcasting Mantraloy na sinduna Swachhata hi seva lising ani kunmanga gi matangda Special Outreach Program ama Chandel jila gi Kaithel Mambi khulda pangthokre Thaurangi saruk ama oina Kala Sanskriti Quiz Competition pangthoki Swachha Utsav haiba hiramda pangthokpa tharamda office asigi akoiba mafam sing sit sembagi thabak chathaki Imphal West Jilagi Deputy Commissioner gi Office ta Self Help Group amadi IDP sing na putopa polam sing yonba mera thagi kaithel haina mingthonba mela ama ngasidegi hokre numinini chupna chathagadaba mela asi Manipur State Rural Livelihood Mission amasung District Administration Imphal West na sinduna pangthokpani
Nagaland Sarkarna Juko Tampakpu Malemgi Thakta Tourist Spot ama oina senggatnaba prastap tawkre. Malemgi Thakta Lebak asigi lam koifam yangkai senggatnaba Sarkarna paikhaliba thawrang asida Nagaland Sarkarna Juko Tampakpu lam koifam ama oina senggatnaba prastap tawkibani. Nagaland Tourism amasung Higher Education Mantri Temjeng Imna Alengna Udaipur pangthokpa Tourism Mantri singi numit inigi jati gi mifamda prastap tawkibani. Ngarang loisinggabe mifam aduda Tourism Mantraloina lusingduna jati gi thawrang ama oina laibak asida Malemgi Thakta lam koifam yangkai senggatpada ahengba miyeng thamki. Nagaland Juko Tampakpu Antarjati gi Eco Tourism mafam ama oina lupa koti chani yangkai changna senggatnaba prastap tawki. Project aduda mafam aduda eco friendly oiba hotel senggatpa lam koiba lakpa miyamgi tangai phadabasing senggatpana singba yauri. Akasbani Imphal gi pau tabiri. Griha Mantri Amit Shah Nairi Hokiban Minini Asida left wing extremist Chani Yankai Nipan Hingsa Thadokuna Sarkar Changjarakre Social Media da Thadokpa Post Amada Mantrina Satisgarh Ngasi Naxalite Chama Humbudra Amasung Ngarang na Naxalite Kuntaret Sarkar Changjaraki Maharashtra da Ngarang Naxalite Humpumatoi Mauksagi Punsida Hanjilaki Mahangnai Satisgarh Mamang Sahidigi BJP na Sarkar Pairakpadigi Naxalite Lising Ani Changjarakre Lising Ama Chanipa na Fare Aduga Naxalite Chamri Yankai na Hatkre Griha Mantri na hai Naxalite Thabak Thorom Sing Loisilagle Amadi Matang Chahigi Mars Kuntra Matoi Pawada Sarkar Asina Naxalite Irang Pumba Pumut Muthanaba Pandam Thamle. Kendra ki Communication amasung Donor Mantri Jyoti Aditya Scindia Uparashtrapati CP Radhakrishnan ngasi Parliament House unakre. Unaba aduda Sri Scindia Communication Mantraloy amasung Donor Mantraloy na tungda paikakadaba thawrang sing amadi maruiba thabak singi matangda Uparashtrapatida Paugdamki. Social media thagapa warol amada Uparashtrapati hai Sri Scindia Laibak Sinba Thungmada Telecom amasung Internet ki infrastructure pakthok sautoriba asigi matangda Paugdamki. Laibak asigi aroiba panthung phawada leiriba miyamda connectivity amasung ataba mamalda mobile data phanganaba sarkarna honariba adubusu Paugdamki. Haujik sanabig pau Khaidem Geetchandra dagi. Kunchanipan Suba N Hazari Amsung Dr. N Tombi State Polo Tournament Lesangani Kunmanga Thasi Gitarama Pandegi Imphal Mapal Kangsepung da Horagani Tournament Asi Tongan Polo Club Kunchanipan Saruk Yagani Kaksing District Sports Association na Sinduna Pangthok Liba Kunma Thoi Suba KK Memorial First Division Football League Lesangani Kunmanga ge ngasi sanakiba match ta AIFA Iringbanna UBSA Mantak Pupanjal Marisino de Thoiki Kaksing District Sports Association na Sinduna Pangthok Liba Kunithoi Suba Lehau Devi Memorial Super Division Football League ngasi sanakiba match ta KMSWC Kairak Muslim na SAO Kaksimbu Panjal Mapan Sinoda Thoikre Arambam Ibomza Amadi Arambam Purabati Devi Memorial Manipur University Inter-College Yoga Tournament Nasidagi Haukre Manipur University gi Sports Committee gi meeting makhada Imphal East Zilla gi Prompata Laiba Modern College na Sinduna College asigi auditorium da chathariba tournament asi nominini sumna pangthokani Tournament asida Manipur University gi makhada laiba college nipan gi mahiroi kunmanga rumna tongan ba category singda athoi hen tanari Indian Army na Sinduna Senapati Zilla da tha asigi taramari de gi tarato phawa pangthokiba 3rd edition of SEP ke Asuli Bir Chakra Naga Indigenous Wrestling Championship ngasi lotion kre championship asi sahi tara dagi kun phawbu gi manung da laiba wrestlers na tongan ba sahi kangnupta lamba thengna ki Malaysia da chathariba Sultan of Johor Cup Hockey lisingani kun manga da Bharat Australia gi makhutta maithi haure Malaysia gi Tamandia Stadium da sanake ba match aduda Australia na Bharat pu panjal mari ani da thoiki Bharat ki mathing match Malaysia ga hayeng nungthil pung ani da sanargani Denmark Open Badminton Tournament ta Bharat ki sanaroi Sattler Laksasyan amasung nupa ge doubles ta top oiraba Satwik Sairaj amasung Chirag Shetty pre-quarter final changle Rajesh Thagachari Geetchandra Aroibada Maroiba Pau
Numinini Sathagadaba Indian Himalayan region climate change ki mifam ngasidegi Imphal da hokre. Ningol Chakaubaga Mari Lenan Pangtopa Ngagi Mela, Thasigi Kunitoi da Imphal gi hapta Kangjebung da Pangtok Lagani. Manipur Myoy Chama ani nauna dengi positive over tenere, Imphal East amasung Imphal West dilagi yumthong marfu matoi da ngasi dengi positive over Myoy sing tenaki. Nagaland Sarkana Juko Tampapu Lupa Koti Chani Yankai Changna Malemgi Taki tourist sport ama oina Sengwat Naba Prastap Tokre, amasung Grihamantri Amit Chan Hari, Haukiban Numinini asda left-wing extremist Chani Yankai Nipan Hingsa Sadoktuna Sarkar da Changjarakre. Pau Luijare.